ININGTHOU KULACHANDRA yauna lamdam asigi athauba kunithoigi ningsing khubam oin leiriba Andaman ithatke Mount Manipur Government of India na Ningthina Shemgatpadagi Malem gi Mityengpham OIRAKLIBA ase HENNA MAPUNG PHANABA ININGTHOU KULACHANDRA na leirami hariba MAPHAM ASISU SHEMGAT-HANNINBAGI APAMBA Manipur gi NUPI PAOMEE singda leire hiram asigi matangda TOMTV gi Deputy Editor Nabakumar Khagokpamna Mount Manipur dagi pirakpa report ama Manipur working journalist in Amjuna Sinduna, Nupi Paumisingi Oiba, Adung Laba, tour program Andaman gi, Adung Laba, Tongan Ba, Mafamsing, the Chatpaki, Manungchanna, Hoxit, and a Lazari Mafamasi, Matamamada, Mount Harriet, Haina Kanamba, Yunan Home Minister Amit Sahana, Mount Manipur, Oina, Lautokana, Hairiba Mafamasi, Manipur Amasung, Andaman, Anigi Marakta, Kaya Yamna Mari, Station Bagi, Aduga Anisi, Kari Mari Lane Bagi, Haibasti, Manipur, the Natana Bharatana Natana Malemi, Mafam Kudimata, Kangan Navagi, Adum Lava Yam, History Keloeva, Mafam Asidani, Anglo Manipur War Matamda, Manipur ININGTHOU Maharaj Kulachandra, Amadi Mahaki, Apoki, Freedom Fighter Kundani Toyromsi, Andaman Kadum Lava, Mount Harriet Aina Kami, Mafam Asida, Apoki British Na, Pura Aga, Lanpao in the country, Mafamasi, Nasidi, India Gamena. Manipur ki adum lama Maharaj Kulachandra amasung freedom fighters ning adubo sakhangba oina the Mount Harriet asi Mount Manipur aina thongi mafam asida chatuna mafam asida leiba film sing asi Manipur ki PAOMEE nupi singna uhan magal oina kari film da leiba ge haibasi akoi punna uminare Leiramba Maharaj Kulachandra amadi mahakaloinana harga mafam masida lemina kiba lami kunithoi mu ki mafam da koi haunabi matungena koi leishu katlakana ikai kumnajagani aduga nuksiraba koi mafam sigi oiba wari singbul maya ama puraga so koi Manipur gi praja da su paudam jagani aduga yam thoi oi nuna nungaiba amna hairiba mafam masi yamna preserve oina yamna yam phajamna chaksinna adagi park amaga loina naga semgat chagot pirame masi damatani koi union government and BJP koi tawo Manipur government gi mafam da su amjugi market gi thagat chaba phongdok chare Mount Manipur gi mafam si yorpada asuki mati nungai maramdi kapningi morom da kaina da matam du da khoibok ta hujik la matam da laiba journey siko mafam da tum nungai haiba ani morom da awa nungai dum yala khaga dum la eboko hujik kulas thai kholi matam du da kamai toromni ko ININGTHOU adagi ko ipa ipu singduna mafam sida kamai leramni ka habi wakhanje sum chingchela kan isa da emotional oiba aingon ai yam oigaleko ai yam nuaite adu mathakta mafam ju ubuda khangaudana pi jo dum ta ge ne ta khalliko adagi akoina mafam ji ukanda isa da nuaitaba adagi akoi ipa ipu singduna mafam jida sagi mikhaponba mana mamangda akoi amjugi members atuk members chakhange do handa ahamba oina nupi members singi chakhang da nungaije akoi gi ancestor forefather amaga amana taramba mafam ne haibagi connection ama phungjaba da simane nungai si mafam sida akoi tajaba hujik Maharaj Kulachandra gi akoi ne khara evidence khari phungjaga ju actual akoi mitmang uba haiba du lei achauba mafam haiga ja adu leitamina state sarkarna adu yengbiaga si mafam gi exact location haitare adu si Maharaj Kulachandra da si leijarambani magi aids mayam duga sida leirambani na haiba adu gi sagatpa khokapan sagapya yaje haiga ju some kind of signage kai ka thamaga si mafam je moi leirambani khotnamani habda tahani sidai sida mi atopana la basu ekoi Manipur gi Ningthau Maharaj Kulachandra na leiramba mafam ne hairagadi magi oiba saktam gumba oiragasu sida khilhaningi haijaningi ado masi ekoi gi Manipur government da su masigi da mangta khongthang ama lakhathaningi ai wakhandadi lambi nu adagi kaino mayam jaga gi mai leiramiba environment se uragadi pukning yam nungsi haidi akoi gi forefathers mayam sida matamduda haidi prisoner oina thambigiba jaga olbanina haidi emotional attachment ti dum lei haidi first time lakpa oiragasu
wari tabadasu haidi sumaina bokti expect tawde matadudadi si hojik semgat sagatpagi khara kaino oirabai wane haidi jaga se haidi mina park oina tawraga yengba laknaba tourist spot oina thamaga su matamdudadi sigumba changes se leiramoi na khanjai plus aduda koi forefathers mayamna kaino tawgiba haidi moigi moina bear tawgiba suffering mayamdo dum akoina mitna uhoba khanghodaba natraga su emotional attachment ki lay aduna khara emotional oisida lakpase Amjuna Sinbiduna Union Home Minister na Mount Harriet pu Mount Manipur haina laukhrama matungda ihan hanba nupi predominantly nupi gi oiba tour amasida lakpase aingonda yamna haidi nungaiba phauji maramdi larikta karida tikya ama thengnare du imit mang uba phangjaba habse ai opportunity amane haina khalle duga akoina si mafamse yorko matamda akoigi sign board ta kaida Mount Manipur kaina thabiramase yam nungai ba pawi masidagi hendopa akoigi Manipur history sibu hena khangbinabagi damakta mari leina ba siga history sibu hena khanghanabagi damakta adugumba thabak kaya amana pathabi ipai pu sing bu tamamada 1891 Anglo Manipur war gi matamduda sida haidi prisoner oina thamgi han haiba mafam sibu sakhangana Manipur oina thonbi baida maktasu government bu India government bu hoi maikai dagi thagat pasu phongdok chari akoi bu sakhangbi bagi damakta khongchat sigi manung chana khoina mafam si yorop matamda isagi aigi puwari gi ipai pu gi khongun libada khoisu saruk yaba phangbani haibagi damakta nupi paumi moina yamsu chauthokchaba ma phaujai duga loinana mafam sida hena akhoi bu masak khangnabai damakta ngasi makso akhoi president na tawraga akhoi kanglai pakki phiral chingkhatnabagi damakta uji akhoi sem sari sugumna akhoi Manipur gi masak oiba pot puwari ga sagonaba kya ama semgatnabagi damakta India government plus state government na khongthang sing lokhalhaning bajo ai apambo Manipur leingangna hairiba mafasi piklabu su pingna hairiba akoigi Andaman gi leingaka tanaraba matungda mafam asida leiriba koi Mount Harriet tagi Mount Manipur ongi bagi tangkak asida adumlaba Maharashtra KULACHANDRA amadi atoba freedom fighter kungani thoirom si mafam asida phajin ki bagi adumlaba khudam oiba aduga story oiba Manipur asti kadai da leibano haimna singba adumlaba marik chumba adum report amakak yamna pikpa akoigi museum gumba ma semaga thambiragadi Manipur leingangna hona biragadi miyamna mafam asigi hena fazaba hena nungsiba marebang bazati bu hena nungsiba loidana Andaman amasung Manipur anigi marakta historical gi oba mariasi hena sesel paibasi soidanamak oigani aina khale Mount Manipur na Union Home Minister na lokfe lokto da koi kai legen koi yengsan lai yes mafam di am develop tawre mafam di am phasana semgatna khokatna magi kono magu oibagi am phasana sembado koi ure tawda boi koi gi leiramba matamda lan haitare 1891 gi lan du da pujiba koi gi Manipur Maharashtra KULACHANDRA su magi loina ba mi jing gi memorial amata koina sabi waibasi phana koina 2003 da gi koi Mityengpham ministry matamda gi taksan lakhrabani hoji thau Mount Manipur di onthoe adu koi gi memorial amta phangja saba koi thinadri koi saba leitri aduna masisu athubu matamda Manipur sarkar amsung Bharat sarkarna masisu athubu matamda soida sabirkani habisi asa tawgi haida maramaduna Manipur leingangna akoina satsariba adumlaba all Manipur working journalist union na sinjaduna nupi paumi singoina saliba tour program asigi matungda leingak asina leiriba Andaman gi leingaka kusamna biraga mafam asida ahan bagi oina akoigi Maharashtra KULACHANDRA gi laifam mahaki statue oibai mitam oibai loina atopa freedom fighter kungani thoirom asigi oiba khangnaba mafam amakak ahan boina sembiragadi hena yaifaba hena faba aduga Manipur gi ININGTHOU se kanano Maharashtra KULACHANDRA kanano haibasi soidana bakki khangba oigani haina khali maramaduna Manipur leingangna haiba hiramasida akan memieng stangduna India government pibireba khudol asida Mount Harriet tagi Mount Manipur olakpa asida ekhoisu Maharashtra KULACHANDRA si Bharat da natana malingi phom khudimakta khangan nabagi ta haiba thawrang asi paikhatpagi mathau tari haina khale hiramasigi matangda paudam seriba nabakuma khagopam Times of Manipur Mount Manipur